Thoubal District ki Heirok leiba Heirok Higher Secondary School da ka henna oja watpadagi school asigi maheiroi singna ngasi lairik tamba toktuna khongjang changsinkhre sakhraba langbal nungsa marak da lambi lamjao da khongchat chatkhre class 6 tagi 12 fawba leiriba lengaki maheiroi sang asida hozik maheiroi lising amaga jani romna mahi tambada supnagi oja ninfu marina maheiroi sing mahi tambiri hairi ozagi awatpana maram oiraka chang naina mahi tamba fangdraba school asigi penadraba maheiroi sing aduna ngasi ayuk pung 12 rom tarakpa aduwai dagi hauna makhoi awatpa oja piyo haiduna magi class dagi thoraklaga school gi campus manungda khongjang changsinkhre khongjang aduda maheiroi sing aduna aikhoi lairik ningthina tamba fanghanbiyo aikhoi gi awatpa oja athubada hapiyo no education without teacher no future haina thaba placard kya su paina bagaloina na kholau kya su lauki